ꯐꯠꯇ꯭ꯔꯣ ꯍꯥꯏꯕꯅꯤ ꯅꯣꯏ ꯑꯅꯤꯕꯣ ꯅꯣꯏꯒꯨꯝꯕ ꯅꯁꯛ ꯊꯤꯕ ꯅꯨꯄꯥꯗꯤ ꯍꯦꯂꯣꯏ ꯁꯦꯀꯦꯟꯗ ꯌꯥꯕꯤꯗꯧꯁꯨ ꯂꯩꯇꯦ ꯈꯥꯅꯗꯕꯗ ꯁꯤꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤꯅꯤꯅꯦ ꯑꯗꯨꯏ ꯁꯔꯨꯛ ꯅꯌꯨꯝꯗ ꯆꯠꯂꯒ ꯇꯨꯝꯃꯨꯆꯣ ꯆꯠꯂꯣ ꯏꯁ ꯑꯩꯈꯣꯏꯕꯨ ꯁꯛꯊꯤ ꯀꯥꯏꯅ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ ꯍꯥ ꯅꯌꯥ ꯑꯍꯣꯕꯗꯨꯗ ꯁꯣꯔ ꯏꯆꯠ ꯆꯠꯈꯤ ꯉꯥꯡꯂꯤꯗꯣ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯍꯦ ꯁꯣꯔꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯅꯪ ꯉꯁꯥꯏ ꯆꯩ ꯆꯥꯕꯗꯨ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯆꯥꯒꯦꯔꯥ ꯍꯥ ꯅꯪ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯎꯔꯥ ꯍꯥ ꯍꯣ ꯁꯛ ꯐꯖꯕ ꯏꯕꯨꯡ ꯈꯣꯏ ꯃꯇꯧ ꯂꯩꯕꯤ ꯑꯩꯉꯣꯟꯗ ꯅꯈꯣꯏꯅ ꯉꯥꯎꯖꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯑꯩ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝꯅ ꯈꯠꯅꯕꯗꯣ ꯑꯩ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁꯦ ꯈꯠꯅꯒꯅꯨ ꯍꯥꯏꯕ ꯇꯣ ꯇꯥꯔꯕ꯭ꯔꯣ ꯁꯛꯍꯦꯟꯕꯤꯅ ꯑꯩꯁꯦ ꯁꯛ ꯐꯖꯩ ꯍꯥꯏꯔꯤꯗꯣ ꯅꯣꯏ ꯑꯅꯤꯕꯨ ꯇꯥꯍꯧꯗ꯭ꯔꯕꯣ ꯍꯦ ꯃꯥꯅ ꯍꯧꯖꯤꯛ ꯁꯛ ꯐꯖꯕ ꯄꯥꯈꯪ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯑꯣꯏꯔꯝꯅꯤ ꯅꯪ ꯑꯣꯏꯔꯝꯃꯣꯏ ꯁꯛꯍꯦꯟꯕꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤꯗ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨ ꯀꯩꯗꯧꯕꯒꯦ ꯍꯣ ꯇꯥꯗ ꯇꯣꯅꯥꯎ ꯑꯩꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥꯗꯨꯗ ꯑꯣꯏꯅ ꯂꯩꯗꯣꯏꯅꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯅꯨꯄꯥꯗꯤ ꯑꯩꯗꯤ ꯁꯨꯛꯌꯥ ꯌꯥꯗꯦꯀꯣ ꯇꯥ ꯇꯣꯅꯥꯎ ꯏꯟꯒꯦꯅꯦ ꯑꯩꯁꯨ ꯅꯪꯅ ꯍꯦꯛ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯏꯟꯗꯣꯏꯅꯤ ꯁꯛꯍꯦꯟꯕꯤ ꯑꯩꯁꯨ ꯏꯟꯕꯤꯒꯅꯦ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯑꯄꯥꯝꯕꯗꯨ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯅꯁꯥ ꯅꯁꯥꯗ ꯇꯩꯔꯤꯕ ꯃꯅꯝ ꯅꯝꯊꯤꯕ ꯍꯦꯟꯇꯥꯛꯇꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯇꯩꯊꯣꯛꯈꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯅꯈꯣꯏꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯗꯣꯏꯅꯦ ꯇꯩꯊꯣꯛꯀꯅꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯇꯩꯔꯤꯕ ꯃꯅꯝ ꯅꯝꯊꯤꯕ ꯍꯦꯟꯇꯥꯛ ꯑꯁꯦ ꯁꯛꯍꯦꯟꯕꯤ ꯅꯁꯨꯡꯂꯥꯡꯒꯤꯗꯃꯛ ꯇꯣꯅꯥꯎ ꯑꯩꯅ ꯇꯩꯊꯣꯛꯀꯅꯤ ꯇꯥ ꯇꯣꯅꯥꯎꯕꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯒꯅꯤ ꯅꯅꯥꯎ ꯑꯩꯁꯨ ꯈꯪꯖꯩꯗ ꯑꯗꯣ ꯁꯛꯍꯦꯟꯕ ꯄꯥꯈꯪ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯝꯗꯧꯕ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯁꯛꯍꯦꯟꯕꯤ ꯍꯦꯂꯣꯏ ꯅꯪꯅ ꯄꯥꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯟꯇꯥꯛ ꯃꯥꯏꯕꯗꯣ ꯐꯨꯗꯠꯂꯒ ꯃꯉꯣꯟꯗꯒꯤ ꯍꯦꯟꯇꯥꯛ ꯂꯧꯔꯛꯏꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅꯤ ꯍꯦꯟꯇꯥꯛꯁꯦ ꯑꯃꯨꯛ ꯇꯩꯊꯣꯛꯑꯣ ꯍꯥꯏꯔꯤꯁꯤꯕꯨ ꯍꯣꯏꯅꯦ ꯏꯇꯥꯎ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯁꯤꯕꯣ ꯍꯦꯟꯇꯥꯛ ꯃꯅꯝ ꯀꯜꯂꯤꯈꯩ ꯍꯦꯂꯣꯏꯅ ꯄꯥꯝꯕ ꯍꯦꯜꯂꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯍꯦꯟꯇꯥꯛꯁꯦ ꯇꯩꯊꯣꯛꯈꯣ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩ ꯋꯥꯅꯣꯗ ꯑꯩ ꯈꯪꯉꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯂꯧꯇꯨꯡꯅꯒꯦ ꯍꯣꯠꯅꯔꯤꯕꯅꯤ ꯑꯣ ꯅꯣꯏ ꯑꯅꯤ ꯁꯛ ꯊꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯈꯪꯖꯔꯕ ꯍꯥ ꯀꯔꯤꯅꯣ ꯍꯦꯟꯇꯥꯛ ꯇꯩꯊꯣꯛꯑꯣ ꯍꯥꯏꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯂꯩꯔꯤꯗꯤ ꯁꯦ ꯍꯦꯟꯇꯥꯛꯇꯣ ꯇꯩꯊꯣꯛꯑꯣ ꯍꯥꯏꯕ ꯅꯪꯒꯤꯗꯨ ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯒꯦ ꯇꯧꯔꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯁꯨꯡꯇꯩ ꯇꯩꯊꯣꯛꯑꯣꯏ ꯅꯈꯣꯏ ꯍꯦꯟꯇꯥꯛꯇꯣ ꯇꯩꯊꯣꯛꯀꯦꯔꯥ ꯇꯩꯊꯣꯛꯑꯣꯏꯔꯥ ꯁꯨꯡꯇꯩ ꯇꯩꯊꯣꯛꯑꯣꯏ ꯑꯩꯁꯨ ꯇꯩꯊꯣꯛꯑꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯣ ꯏꯃꯥ ꯏꯁ ꯆꯦꯜꯂꯣ ꯏꯁ ꯆꯦꯜꯂꯣ ꯍꯧꯖꯤꯛ ꯑꯩꯅ ꯎꯈꯤꯕꯗꯨꯕꯨ ꯍꯩꯃꯥ ꯇꯥ ꯇꯣꯅꯥꯎ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯅꯍꯥꯟꯁꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯑꯃꯝꯕꯁꯤꯗ ꯅꯪꯒꯤ ꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯁꯤꯃ ꯑꯣꯟꯊꯣꯛꯅ ꯀꯤꯒꯟꯈ꯭ꯔꯦꯍꯦ ꯑꯣ ꯍꯣꯏꯅꯦ ꯑꯩꯒꯤ ꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯑꯣꯏꯔꯝꯅꯤꯗ ꯑꯗꯨꯗꯤ ꯇꯥ ꯇꯣꯅꯥꯎ ꯑꯆꯤꯛꯄ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤꯗꯅ ꯁꯥꯁꯤꯅꯤ ꯍꯦꯂꯣꯏ ꯁꯛꯍꯦꯟꯕꯤ ꯑꯩꯗꯤ ꯅꯪꯒ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯉꯝꯅꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯠꯂꯁꯤ
Ho Ngambau. Ibungo Ngambau. O kanano? Aine. Nane me mani. Ine mema. Pupu tombasu yaurakli. Ngamba, aisu yaurakli. Aina nakoigum hinglam labadi, nangonda wapam mase, hairam dabasu yabani. Kari wapam oirabano. Ine wa haige. Nang na suhena khangli baduni. Kunna sida leiba nupa na ha makai. Patra beheloya makhakna loy na manghan gadauri. Masi thinghodrabadi kunna se afaba oiraro. Nangi pupu tombaga aikoi anina laklibase. Nangi mateng amatang lauge haiduna laklibanine. Inena haibiriba wapamdu aigadi chanadre. Ihai haibasu nattaba karisu leitraba isam chamba khunja aigumba amana heloi adubu karamna thengnagadoribano. Bhut pret ki wari hek tabada kalakse thak niklibanine ine. Ngamba Kirabasu kina khunshigi naha singa sigi maraiba ki khalaga nang aigi mateng pangdaba yaroi. Wapamdu ai yaba ngamloi pupu tomba. Aidi onthongna kigan khaba nupani. Hai angauba akiba haibase wakaldagi thokpanine. Kida wanangna kidraga karamba bhutprena nangbu ki hanba ngamgadoribano. Ha? Adu oirasu aidi ki hairisini. Ngamba. Ine na haribase nang munna amuktang khalo. Nangi pupu tombana khulla sigi na ha singse kannana ba heloya do tanba pamni masidane nang na mateng khara pangune bungo. Ine mema phare ai pupu tombagi mateng panglage. Ado aina tawgadoriba sibu karino. Moibung ase layoiraba moibung ni. Suthang kaya lalaklaba moibung ni. Masina hek khongbada lai phataba bhut pret loina sap lepkani. Masigi matengna heloi adu tangadoribani. Oh, masidi karam kanda khongadoriba. Matang saba aina hairakani. Aduga mema nang yumda salaga thongnau ningthina thingjillaga layu. Ngasigi ahingse phatta nungda khara thokpa yaiko. Hoi, ai seksinna leiragi. Ngamba lao chalasi. Sahenbi, aibu mangna taibungla tawrisibo. Nang tawrisingse sengje loina sengleko. Haima, kariwano tato now. Aikhoy ani wari sanariba, laiminariba se asengba ngaktani. Ngasi haiba numit asidagi aiga nanga laiminaragadabani. Oh, hello Sahenbi. Ngasidi nangi nungsiiri khikpiduna nabung tonaw aigi ningba thunghale. Oh tonaw nangji kaya da laibak phakraba. Tato now, adum na kap kanu se, nupa na kapase, pagsede haiba. Sahenbi, kapkani, ay ngasidi pe na kapkani. Ay de ngasi mirudagi chintariba pirangse haraubagi pirangini Sahenbi. Phare se tato now, haujikti nangi ningba thunglabanina kapato. Nangda nate, ay sungasidi ay giningjaba thungle. Ay napamba pumnamak tapna phangba haurakle. Ado nang chaklamlam lagani. Ay tato now na chana na ba haura ba mathelu koi khara laurukhige ko nang mafam sida tumin na leiramu
ꯃꯤꯅ ꯅꯪꯕꯨ ꯀꯧꯔꯛꯂꯕꯁꯨ ꯈꯨꯝꯕ ꯌꯥꯗꯦꯀꯣ ꯇꯥꯇꯣꯅꯥꯎ. ꯍꯣꯏ ꯍꯣꯏ, ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯕꯅꯤ. ꯃꯤꯅ ꯀꯧꯔꯛꯂꯒ ꯑꯩꯅ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯅꯣ? ꯈꯨꯝꯃꯣꯏ ꯈꯨꯝꯃꯣꯏ, ꯑꯩ ꯁꯨꯈꯨꯝ ꯍꯦꯛ ꯈꯨꯝꯃꯣꯏ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯪꯅ ꯆꯥꯅꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯂꯧꯊꯣꯛꯂꯨꯔꯒꯦꯀꯣ. ꯌꯦꯡꯉꯨꯅꯦꯁꯦ, ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯅꯣꯅꯦꯁꯦ. ꯃꯥꯅ ꯅꯨꯡꯁꯤꯅ ꯇꯥꯇꯣꯅꯥꯎ ꯍꯥꯏꯅ ꯀꯧꯔꯛꯄꯁꯤꯗꯅꯤꯅꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯕꯦꯔꯤ 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 ꯄꯦꯊꯔꯤꯁꯦ. ꯑꯣ, ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯀꯣ ꯏꯕꯦꯝꯃ. ꯍꯣꯏ ꯏꯅꯦ, ꯍꯣꯏ ꯏꯅꯦ, ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ. ꯊꯥꯔꯣ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯏꯅꯦ, ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯌꯥꯝꯅ ꯇꯧꯔꯦ. ꯍꯧꯖꯤꯛꯁꯨ ꯌꯨꯝꯒꯤ ꯁꯒꯥꯏꯗ ꯅꯞꯄꯒ ꯂꯩꯍꯧꯏ. ꯑꯗꯨꯒ ꯃꯉꯛꯇꯣ ꯃꯈꯗꯥꯡ ꯑꯣꯟꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯀꯤꯅꯁꯨ ꯌꯦꯡꯉꯛꯏ. ꯑꯗꯨꯒ ꯃꯈꯣꯟꯁꯨ ꯑꯣꯜꯂ ꯑꯣꯜꯂꯒ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯉꯤ. ꯏꯅꯦꯅ ꯍꯥꯏꯗꯨꯅ ꯁꯨꯝꯖꯤꯠꯅꯁꯨ ꯀꯜꯂꯕꯅꯦ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ. ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ, ꯅꯪꯒꯤ ꯄꯨꯄꯨ ꯇꯣꯝꯕꯁꯨ ꯍꯧꯖꯤꯛꯇ ꯂꯥꯛꯂꯝꯃꯤ. ꯃꯥꯅꯗꯤ ꯊꯝꯕꯧꯗ ꯍꯦꯂꯣꯏ ꯆꯪꯗꯦ, ꯃꯥꯅ ꯃꯊꯧ ꯇꯥꯔꯛꯄꯗ ꯁꯤꯖꯤꯟꯅꯅꯕ ꯑꯣꯏꯅ ꯊꯝꯕꯧꯁꯦ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ. ꯃꯍꯥꯛꯄꯨ ꯐꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯐꯠꯇ꯭ꯔꯕ ꯍꯦꯂꯣꯏ ꯑꯗꯨ ꯈꯨꯟꯁꯤꯗꯒꯤ ꯇꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯎꯄꯨꯗꯒꯤꯅꯦ ꯊꯥꯎꯃꯩ ꯑꯃꯒ ꯃꯣꯏꯕꯨꯡ ꯑꯃꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ. ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯀꯅꯥꯃꯠꯇ ꯊꯣꯛꯀꯅꯨ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯅꯅꯦ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯌꯨꯝꯗ ꯆꯠꯂꯒꯅꯦ ꯌꯨꯝꯒꯤ ꯊꯣꯡ ꯄꯣꯔꯣ ꯂꯣꯟꯗꯨꯅ ꯂꯩꯔꯨꯔꯣ. ꯏꯁ, ꯏꯅꯦ, ꯍꯥꯏꯅ ꯇꯥꯟꯅꯕꯁꯨ ꯌꯥꯗ꯭ꯔꯕ ꯃꯤꯗꯨꯗ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯥꯏꯔꯨꯗꯧꯔꯤꯁꯤꯕꯣ? ꯍꯧꯖꯤꯛꯁꯨ ꯌꯨꯝꯒꯤ ꯁꯒꯥꯏꯗ ꯅꯞꯇꯨꯅ ꯂꯩꯍꯧꯔꯤꯕꯅꯤ. ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯏꯅꯦ. ꯑꯩ ꯄꯨꯄꯨ ꯇꯣꯝꯕ, ꯃꯇꯝꯁꯤꯁꯨ ꯐꯅ ꯊꯦꯡꯂꯝꯂꯅꯤ. ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯆꯔꯥꯡꯅꯩ. ꯉꯝꯕ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ. ꯐꯠꯇ꯭ꯔꯕ ꯍꯦꯂꯣꯏꯗꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯈꯨꯟ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯇꯕ ꯌꯥꯗꯦ. ꯄꯨꯄꯨ ꯇꯣꯝꯕ, ꯈꯣꯡꯒꯨꯜꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ. ꯃꯁꯤꯒꯤ ꯈꯣꯡꯒꯨꯜꯁꯤꯗꯤ ꯃꯤꯒꯤ ꯈꯣꯡꯒꯨꯜ ꯃꯥꯟꯗ꯭ꯔꯦ. ꯏꯁ, ꯈꯣꯡꯒꯨꯜꯁꯦ ꯃꯤꯒꯤ ꯈꯣꯡꯒꯨꯜ ꯅꯠꯇꯦ. ꯍꯦꯂꯣꯏ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯈꯣꯡꯒꯨꯜꯅꯤ. ꯃꯍꯥꯛꯇꯤ ꯍꯤꯡꯆꯥꯕꯤꯅꯤ, ꯃꯤ ꯅꯠꯇꯦ. ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯥ ꯅꯍꯥ ꯀꯌꯥꯕꯨ ꯁꯨꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯤ. ꯅꯪꯅ ꯎꯔꯤꯕ ꯈꯣꯡꯒꯨꯜꯁꯦ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜꯅꯤ. ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯍꯤꯡꯆꯥꯕꯤꯅꯤꯅꯦ. ꯏꯁ, ꯑꯣꯟꯊꯣꯛꯅ ꯀꯤꯖꯔꯦꯗ. ꯍꯣꯏ ꯏꯃꯥ, ꯚꯨꯠ ꯊꯦꯡꯅꯔꯦ. ꯍꯣꯏ ꯏꯃꯥ, ꯇꯝꯅꯔꯦ, ꯊꯦꯡꯅꯔꯦ. ꯏꯃꯥ, ꯑꯩꯈꯣꯏ ꯚꯨꯠ ꯑꯣꯛꯅꯔꯦ. ꯑꯩꯈꯣꯏ ꯐꯠꯇꯕ ꯂꯥꯏ ꯑꯣꯛꯅꯔꯦ. ꯍꯣꯏ ꯏꯃꯥ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ. ꯍꯣꯏ ꯏꯃꯥ. ꯁꯤꯗꯤ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯚꯨꯠꯅꯤ. ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯚꯨꯠ, ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯚꯨꯠ. ꯍꯥꯏ, ꯅꯈꯣꯏ ꯑꯅꯤ ꯀꯤꯒꯅꯨꯅꯦ. ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯚꯨꯠꯇꯤ ꯑꯐꯕ ꯚꯨꯠꯅꯤꯅꯦ. ꯑꯐꯕ ꯚꯨꯠ ꯍꯥꯏꯕ? ꯑꯣ, ꯑꯐꯕ ꯚꯨꯠꯁꯨ ꯂꯩꯕꯣꯏꯔꯦ. ꯑꯩꯈꯣꯏ ꯑꯐꯕ ꯚꯨꯠ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ. ꯍꯦꯂꯣꯏ ꯅꯨꯄꯤꯗꯨꯁꯨ ꯚꯨꯠꯅꯤ, ꯚꯨꯠ. ꯃꯥꯅꯦ ꯃꯥꯅꯦ, ꯍꯦꯂꯣꯏ ꯅꯨꯄꯤꯗꯣ ꯚꯨꯠꯅꯤ. ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯨ ꯎꯔꯛꯂꯕꯅꯤ. ꯍꯥꯏ,
ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯐꯥꯊꯈꯣꯅꯦ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯈꯣꯏ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯀꯅꯤꯀꯣ ꯍꯣꯏ ꯏꯇꯥꯎ ꯀꯣꯛꯄꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯁꯌꯦꯡꯗꯤ ꯍꯦꯂꯣꯏꯒ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯑꯩꯁꯨ ꯄꯥꯝꯖꯗ꯭ꯔꯦ ꯆꯦꯜꯂꯣ ꯏꯇꯥꯎ ꯂꯥꯛꯑꯣ ꯏꯇꯥꯎ ꯆꯠꯂꯁꯤ ꯑꯉꯥꯎꯕꯒꯤ ꯑꯉꯥꯎꯕ ꯉꯥꯛꯇꯅꯤ ꯃꯁꯤꯅꯅꯤ ꯈꯨꯟꯁꯤꯗ ꯆꯣꯂꯣꯝ ꯆꯥꯕ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤꯕꯁꯦ ꯍꯣ ꯄꯨꯄꯨ ꯇꯣꯝꯕ ꯄꯨꯄꯨ ꯇꯣꯝꯕ ꯑꯩꯕꯨꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯄꯨꯄꯨ ꯇꯣꯝꯕ ꯊꯥꯔꯣ ꯀꯩꯗꯧꯔꯦ ꯄꯨꯄꯨ ꯇꯣꯝꯕ ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ ꯁꯣꯏꯔꯣꯜ ꯉꯥꯡꯂꯒ ꯃꯊꯟꯅꯇ ꯄꯪꯅꯣꯛꯇ ꯅꯣꯛꯍꯧꯏ ꯑꯗꯨꯒ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟꯗ ꯅꯞꯇꯨꯅ ꯂꯩꯍꯧꯔꯦ ꯑꯩꯅ ꯍꯪꯂꯨꯕꯗ ꯃꯥꯒꯤ ꯃꯉꯛꯇꯣ ꯂꯝꯃꯨꯛ ꯁꯥꯡꯗꯣꯛꯂꯛꯑꯒ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯤ ꯌꯧꯔꯗꯤ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯥꯕꯨ ꯑꯃꯨꯛꯇ ꯐꯅꯕ ꯂꯥꯏꯌꯦꯡꯕꯤꯌꯨ ꯄꯨꯄꯨ ꯇꯣꯝꯕ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯄꯨꯄꯨ ꯇꯣꯝꯕ ꯃꯁꯤꯗ ꯇꯥꯔꯤꯕ ꯈꯣꯡꯒꯨꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯒꯗꯧꯔꯤꯕ꯭ꯔꯥ ꯂꯩꯅꯒꯗꯧꯔꯤꯕꯅꯤ ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯄꯨꯄꯨ ꯇꯣꯝꯕ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ ꯊꯥꯔꯣ ꯄꯥꯈꯠꯀꯅꯨ ꯊꯝꯕꯧꯕꯨ ꯆꯦꯜꯂꯨꯔꯤꯕ ꯍꯦꯂꯣꯏꯗꯨ ꯍꯤꯡꯆꯥꯕꯤꯅꯤ ꯃꯥꯅ ꯆꯦꯜꯂꯨꯔꯕ ꯃꯤꯁꯤꯡꯗꯤ ꯃꯥꯒꯤ ꯁꯛꯂꯣꯟ ꯊꯥꯗꯣꯔꯛꯇꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯒꯅꯤ ꯃꯗꯨꯅꯅꯤ ꯊꯝꯕꯧꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯋꯥ ꯍꯦꯛ ꯍꯦꯛ ꯉꯥꯡꯂꯤꯕꯗꯣ ꯑꯗꯨ ꯄꯨꯄꯨ ꯇꯣꯝꯕ ꯊꯝꯕꯧꯒꯤ ꯃꯁꯥꯗ ꯍꯦꯂꯣꯏꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯆꯨꯝꯃꯤ ꯊꯝꯕꯧꯒꯤ ꯃꯁꯥꯗ ꯍꯦꯂꯣꯏꯗꯨ ꯂꯩꯇꯦ ꯍꯦꯂꯣꯏ ꯍꯤꯡꯆꯥꯕꯤ ꯃꯁꯥꯗꯤ ꯃꯐꯝ ꯑꯃꯗ ꯃꯥꯒꯤ ꯆꯥꯛꯊꯥꯛ ꯊꯤꯔꯝꯈꯤꯅꯤ ꯂꯥꯛꯑꯣ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯣꯏ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯇꯧꯔꯒꯦ ꯍꯣꯏ ꯍꯥꯏꯕ ꯊꯥꯔꯣꯗꯁꯨ ꯈꯪꯍꯜꯂꯣꯏꯌꯦ ꯑꯩ ꯀꯅꯥꯃꯠꯇ ꯈꯪꯍꯜꯂꯣꯏ ꯍꯥꯏꯕ ꯃꯋꯥ ꯂꯧꯗꯦꯍꯦ ꯊꯥꯔꯣꯅꯕꯨ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ ꯂꯝ ꯍꯦꯜꯂꯒ ꯀꯣꯏ ꯐꯨꯗꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥ ꯀꯔꯤ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕ ꯅꯪꯅ ꯑꯩ ꯐꯨꯒꯗꯧꯔꯤꯕ ꯍꯥ ꯄꯨꯄꯨ ꯇꯣꯝꯕ